Nupido wakhal ka hena khali jarang khoirang nei mataudo nupa mana shu khangbana tayang nupi mabu handoklam bangamda oiningba ma oirashanu khan buduna lai laishi henbina aina tawri pathabaksa tamona te yam sauni sinatana atopu payam de leiti phajana hajaraga luri kaino kem koino basawdorige asigide sida samleirase yamungna loina fana basingan atopu wakhal mata henjani khalaga wasingan laisi henbi nupa magi makhoto tablapna chejet paiseladuna mapi irache mi paiba tanikpa khonjelna yambo nungsiba se karam tawi kayamuk moli natraga sengi haiba ikhangde warida takhiba kayasu wakhal kaya makhene manade aina khangba nungsibadi lai ima pabong inama maru thoibi makhosingba nungsiba adubu punsigi oina aigi lengda legadaba misakadaba nungsibadi aigi thamoida maru hundri karam tawi haibasu ai khangde marsan marak thalakde tari haibagom makokdu tapna nomlaga nupi mangonba mitham choidana yengduna lei ngasi yambunggi tungindana lakpase nupi hoibigi ijattugi khallagani adubu mafam asida yaurakpa mikupta aina thanglakliba khongthang ase lalabra haina ai thanta wahang kaya ama tawjaba hauri yambungini haina khongthang jalakpase tamona sautuna matang chate haina ai buin thoklagadi yambungna hibo biraiduna iphamdagi lamda leikrabadi mayam asina ainge hekta oirasu pothaba ngamhande abema yamungi mitsida munnamta yengu nupi mashu nupa magi mamit aduda michanana yenglei nangbu tarai thadokduna pundoklamgadaba nupa manbrane isibo laishi henbi pakhum pidaba tawde itap tapna khumlei yambo nasi nupa kayana makhanduna hundoklamba nupi singsibo mamang thakta nupa duga loineringai nupa magi apambadu phangnaba honeringai nangbu thadoklamni haina machina thokna hairamgadrani jarama khakduna aibu nangna phana wangamlaro heba khangi adunashu aina nangbu mafamsida purakpani miyam pumbada nangbu aigini taklagi khanna thoithaibe hojik leiriba mikupse punsigini sidagi hena aina nangbu nungshibadi hengalakhigani adubuni sana ngasi yamungna paishiliba khutsa nangi akchangda sokpada phawriba nungshibase sidagi mayeng tarakadawbadi leite haikiba wangaklaktabada aina kaidawga yengu punna siminakadawbani aibo haidokhiba wayam ngaktaba nupadawna nangna ibu nungsirasu nungsidrasu yengningasu yengnindrasu hainarasu hainadrasu adum phara lawni namdana lawni haikrido aina lawsudun lawrisidi nupado phone puthoi sida yengu photo kapki nupidu shu yenglei marshal selfie ahum mari kapi post makhal tawraga mayamdudagi mana phajare khanba ama status tuda caption iduna thagal abema yamungi thawai I promise I'll always be there for you through all the ups and downs. No matter what happens, we're a team, you and me, in this life journey. If you feel you are alone, I'll be your shadow. If you want to cry, I'll be your shoulder. If you are not happy, I'll be your smile. Abema gidi aina khudima goigani. Yamungi sunang noibiyu kasana. Momon su tawi mathanta penjai asuki mati mi pairamba wakhal taniklamba thamoisu yang lingasidi panthongdumadi yauri ijattumadi ngakle haibagi wakhal tayang labasu mayumda kamdauramba tungina kari haina khantharakpa mikuptadi nungaifam khangbadi nate yamba ayumdo ina thinbiragera imasiga babunga oina thabiragera hojik samam dorubani bema imanabagi mayumsida nangse chelani na puraga amuk thindoadi mayam naibu kayo ina khanadawrige nangaigi ijat khari yung kaidawrage imasidasu namang nupi puri ina haikramni nupi mana marai chakri tawdunasu nupadu thillo haiba yade thoihenbi chanu anidu mayumdagi khara nakpa cafe amada chaba lai warishu sanaba oina order tawkhibado puthorakpa ngaina aidi nangna hairakandani
ꯀꯣꯟꯅ ꯃꯔꯝꯗꯨꯁꯨ ꯈꯪꯉꯤꯁꯦ ꯑꯩꯈꯣꯏꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯇꯧꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯊꯣꯏ ꯍꯦꯟꯕꯤꯅ ꯈꯨꯝꯂꯛꯏ ꯌꯥꯝꯃꯪꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯂꯩꯖꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯗꯥꯂꯣꯌꯥꯅꯒ ꯆꯠꯂꯣ ꯌꯥꯝꯃꯪꯅ ꯊꯤꯜꯂꯒꯦꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦꯗꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯑꯅꯝ ꯀꯟꯗꯅ ꯆꯣꯟꯊꯗꯅꯁꯨ ꯂꯩꯗꯣꯏꯅꯣꯕ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯅꯕꯨꯗꯤ ꯇꯧꯔꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯧꯈꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯒꯨꯟꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯄꯨꯔꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯀꯥꯗ ꯂꯥꯛꯄꯗ ꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗꯦ ꯊꯣꯡꯗꯨ ꯈꯖꯤꯛ ꯉꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯤꯅꯦ ꯀꯥꯗ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯆꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯇꯧꯔꯒ ꯉꯥꯏ ꯑꯗꯨꯕꯨ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯄꯄꯥ ꯀꯩꯗꯧꯔꯦ ꯆꯥꯊꯣꯏꯕꯤ ꯅꯤꯅꯦ ꯂꯩꯍꯧꯗꯤꯌꯦ ꯂꯩꯔꯝꯒꯅꯤꯗ ꯂꯩꯍꯧꯗꯦ ꯑꯩ ꯌꯦꯡꯁꯨ ꯌꯦꯡꯉꯝꯅꯤ ꯉꯥꯏꯁꯨ ꯉꯥꯏ ꯑꯗꯨ ꯃꯥꯗꯤ ꯂꯩꯁꯨ ꯂꯩꯇꯦ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯦꯅ ꯅꯤꯡꯊꯤꯁꯨ ꯆꯪꯂꯛꯄꯅꯤ ꯅꯨꯄꯥ ꯃꯥꯅ ꯃꯃꯤꯠꯇꯨ ꯏꯁꯥꯎ ꯁꯥꯎꯕ ꯃꯈꯩ ꯑꯃꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯊꯣꯏꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯔꯒ ꯏꯆꯟ ꯂꯥꯛꯄ꯭ꯔꯣꯅ ꯍꯪꯉꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯋꯥꯍꯪ ꯍꯪꯉꯣ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯅꯪꯒꯤ ꯍꯪꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯈꯛ ꯇꯨꯃꯤꯟꯅ ꯍꯪꯉꯣ ꯅꯤꯡꯊꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯃꯛꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯑꯣꯡꯃꯛꯅꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯕꯅꯤ ꯋꯥꯡꯂꯦꯝꯕ ꯀꯅꯥ-ꯀꯅꯥꯗꯅꯣ ꯃꯦꯁꯦꯖ ꯈꯔ ꯊꯥꯈꯤ ꯅꯤꯡꯊꯤꯁꯨ ꯐꯣꯟ ꯇꯧꯅ ꯇꯧꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯡ ꯑꯗꯨꯗ ꯇꯞꯅ ꯋꯥꯔꯤ ꯇꯧꯒꯦ ꯈꯟꯕꯅꯤ ꯃꯅꯦꯝꯕꯨꯁꯨ ꯈꯪꯍꯟꯅꯤꯡꯗꯦ ꯊꯣꯏꯍꯦꯟꯕꯤꯁꯨ ꯑꯗꯨꯃꯛ ꯄꯥꯏꯔꯛꯏ ꯅꯤꯡꯊꯤꯅ ꯇꯞꯅ ꯊꯣꯏꯍꯦꯟꯕꯤ ꯏꯆꯟ ꯇꯣꯝꯕꯤꯗꯨꯕꯨ ꯅꯣꯏꯗꯒ ꯂꯩꯕ꯭ꯔꯣ ꯏꯅꯝꯃ ꯃꯥꯗꯤ ꯂꯩꯇꯤꯌꯦ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯇꯤꯌꯦ ꯍꯩꯃꯥ ꯌꯨꯝꯗꯒꯤꯗꯤ ꯅꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯆꯝꯅ ꯍꯪꯕꯅꯤ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯂꯧꯗꯤꯌꯦ ꯏꯅꯝꯃ ꯑꯗꯨ ꯅꯪꯗꯤ ꯏꯆꯟꯒꯗꯨꯝ ꯄꯨꯟꯕꯅꯤꯅ ꯈꯪꯂꯝꯒꯅꯤ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯈꯪꯅꯒꯦ ꯃꯕꯨꯡꯅ ꯊꯤꯔꯛꯄꯗ ꯐꯪꯂꯗꯤ ꯁꯂꯥꯛ ꯁꯥꯔꯅꯤꯃꯤ ꯍꯌꯦꯡ ꯃꯥꯒꯤ ꯃꯇꯝꯗ ꯌꯧꯔꯒ ꯁꯥꯐꯒꯗꯧꯕꯗꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯅꯪ ꯈꯪꯉꯒꯗꯤ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯋꯥꯗꯨ ꯂꯣꯠꯂꯨꯕꯗ ꯑꯣꯏꯔꯣꯏ ꯈꯪꯕꯅ ꯊꯣꯏꯍꯦꯟꯕꯤꯅ ꯍꯧꯖꯤꯛ ꯃꯃꯤꯡ ꯆꯈꯠꯂꯛꯂꯤꯕ ꯕꯤꯖꯤꯅꯦꯁꯇ ꯃꯥꯏ ꯄꯥꯛꯂꯕ RK ꯃꯥꯔꯁꯟꯗꯨꯒꯅꯤ ꯏꯅꯝꯃ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯂꯤꯔꯒ ꯈꯪꯍꯜꯂꯤ ꯊꯣꯏꯍꯦꯟꯕꯤꯅ ꯅꯤꯡꯊꯤꯅ ꯅꯣꯏꯕꯨ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯅꯍꯥꯟꯗꯒꯤ ꯂꯣꯠꯁꯤꯟꯗꯅ ꯊꯝꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯏꯅꯝꯃꯅ ꯋꯥ ꯂꯣꯠꯀꯅꯨ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯥꯗꯕꯗꯒꯤ ꯀꯔꯤ ꯊꯣꯛꯑꯦꯁꯦ ꯐꯔꯦ ꯅꯪꯁꯨ ꯊꯝꯖꯔꯣꯀꯣ ꯑꯗꯨꯗꯤ ꯅꯤꯡꯊꯤ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎꯁꯤꯕꯨ ꯀꯔꯝꯅ ꯇꯝꯒꯅꯤ ꯇꯝꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯕ ꯈꯟꯅ ꯆꯪꯂꯛꯄꯗꯗꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯐꯤ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ ꯇꯥꯃꯣ ꯀꯥꯏꯗꯅꯣ ꯑꯩꯅ ꯊꯣꯛꯄ ꯐꯪꯅꯕ ꯊꯤꯒꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯞꯅ ꯏꯪꯅ ꯑꯝꯇ ꯋꯥꯡꯂꯦꯝꯕ ꯁꯪꯒꯠꯂꯛꯏ ꯉꯁꯤꯗꯤ ꯀꯩꯗꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯞꯊꯗꯧꯔꯤꯁꯤꯕꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯉꯥꯡꯗꯣ ꯅꯤꯡꯊꯤꯅ ꯁꯦꯟꯅꯧꯅ ꯍꯥꯏꯔꯤꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯗ ꯊꯧꯑꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯝꯕ ꯃꯐꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯀꯗꯧꯕꯅꯤ ꯍꯧꯖꯤꯛ ꯐꯤꯡꯒꯠꯂꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯔꯦꯟꯖꯅ ꯂꯧꯊꯣꯛꯂꯒ ꯀꯩꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯇꯥꯟꯅꯁꯦ ꯀꯩꯗꯧꯔꯒꯦ ꯋꯥꯡꯂꯦꯝꯕ ꯁꯣꯔꯗꯨ ꯍꯣꯜꯂꯒ ꯐꯅ ꯌꯥꯝꯅ ꯑꯁꯥꯎꯕꯗꯨ ꯅꯦꯝꯊꯅꯕ ꯃꯁꯥꯅ ꯍꯣꯠꯅꯖꯕꯅꯤ ꯆꯨꯝꯃꯤ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯃꯥꯅ ꯐꯤꯡꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯏꯖꯠꯇꯤ ꯁꯣꯛꯀꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯟꯗꯨꯕꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯁꯨ ꯉꯝꯂꯣꯏꯗꯧꯔꯤ ꯔꯥꯅꯤꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯃꯥꯡꯒꯣꯜꯗ ꯎꯪꯈꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏ ꯑꯆꯧꯕ ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ ꯋꯥꯡꯂꯦꯝꯕ ꯈꯨꯝꯂꯝꯗꯅ ꯃꯅꯨꯡꯗ ꯆꯪꯈꯤ ꯔꯥꯅꯤꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣꯅꯦ ꯅꯤꯡꯊꯤ ꯑꯆꯧꯕꯅ ꯉꯁꯤ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯟꯗꯨ ꯆꯦꯟꯈ꯭ꯔꯦꯃ ꯑꯗꯨꯒꯤꯅꯤ ꯍꯩꯃꯥ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯁꯤ ꯊꯣꯡꯅꯁꯨ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯀꯔꯤꯅꯣꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯃꯌꯨꯝ ꯄꯥꯟꯗꯅ ꯀꯔꯤ ꯇꯧꯔꯨꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯥꯛꯄ꯭ꯔꯣ ꯅꯣꯏꯕꯣ RK ꯃꯥꯔꯁꯟ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯀꯟꯅ ꯃꯃꯤꯡ ꯆꯈꯠꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯅꯤ ꯇꯥꯃꯣꯗꯒꯤꯁꯨ ꯍꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯤꯃ ꯑꯩꯈꯣꯏꯒꯁꯨ ꯊꯥꯛ ꯌꯥꯝꯅ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯦꯠꯅꯔꯦ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯕ ꯇꯥꯕꯅꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯐꯅ ꯁꯣꯟꯅꯕꯅꯤ ꯁꯤꯗ ꯌꯥꯝ ꯈꯟꯖꯤꯜꯂꯔꯣꯏ ꯁꯤꯃ ꯑꯆꯧ ꯑꯁꯥꯡꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯏꯁꯣꯟ ꯁꯣꯟꯊꯩ ꯔꯥꯅꯤꯗꯨ ꯃꯆꯥꯗꯒꯤꯁꯨ ꯆꯍꯤ 7-9 ꯁꯣꯏꯗꯅ ꯍꯜꯂꯝꯒꯅꯤ 12 ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯇꯨꯡꯒꯤ ꯑꯁꯥ ꯀꯌꯥ ꯊꯝꯂꯤꯕꯅꯤ
ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯑꯣꯟꯊꯣꯛꯏꯗ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ꯫ ꯀꯦꯔꯣꯂꯤꯟꯁꯨ ꯃꯥꯔꯁꯟꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯒꯤ ꯄꯥꯎꯗꯨ ꯈꯪꯏ꯫ ꯃꯥꯔꯁꯟꯅ ꯊꯝꯂꯛꯄ ꯁ꯭ꯇꯦꯇꯁ ꯑꯗꯨꯅ ꯊꯑꯣꯏꯅ ꯎꯔꯁꯅꯨ ꯃꯇꯥꯒꯨꯝ ꯇꯧꯔꯛꯄ ꯃꯇꯧꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯁꯤꯠꯇꯕ ꯌꯨꯝꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯒ ꯀꯩꯁꯨ ꯈꯪꯗꯕ ꯕꯕꯥꯗ ꯍꯥꯏꯖꯔꯕ ꯃꯣꯏꯒꯤꯁꯦ ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ, ꯕꯕꯥꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯁꯤꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯈꯨꯝꯗꯅ ꯇꯣꯛꯂꯣꯏ꯫ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯅꯤ ꯈꯜꯂꯤꯕ ꯅꯨꯄꯥꯗꯣ ꯅꯥꯄꯜꯒꯗꯤ ꯁ꯭ꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔꯒꯤ ꯅꯥꯏꯇꯣꯝ ꯁꯥꯐꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯀꯦꯔꯣꯂꯤꯟ ꯑꯩꯅꯁꯨ ꯅꯣꯏꯗꯨ ꯄꯥꯔꯛꯑꯃꯗꯤ ꯅꯄꯨꯟꯁꯤꯗꯨꯗ ꯀꯥꯎꯗꯅꯕ ꯇꯝꯕꯤꯕ ꯇꯥꯔꯦꯗꯅ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯉꯥꯜꯒꯤ ꯃꯃꯥꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯛꯂꯕꯅꯤ꯫ ꯂꯟꯆꯦꯟꯕꯤꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯒꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯑꯅꯤꯗꯨ ꯈꯝꯕ꯭ꯔꯥꯡꯅꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗꯦ ꯂꯟꯆꯦꯟꯕꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯂꯟꯆꯦꯟꯕꯤꯒꯤ? ꯍꯥꯟꯅꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯩꯅ ꯋꯥꯈꯜ ꯂꯣꯏꯁꯤꯜꯂꯨꯗꯕ꯫ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯈꯛꯇꯅꯤ꯫ ꯗꯥ ꯃꯉꯥꯜꯗꯤ ꯅꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯥꯏꯅꯦ? ꯏꯃꯥꯒꯤ ꯃꯩꯈꯦꯠ ꯃꯔꯨꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯁꯨ ꯅꯪ ꯊꯦꯡꯅꯔꯝꯗ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯔꯝꯃꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯒꯤ ꯋꯥꯔꯕ ꯇꯟꯖꯥꯗ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯒꯗꯧꯕꯅꯤ ꯗꯥ ꯃꯉꯥꯜ꯫ ꯗꯥ ꯃꯉꯥꯜꯅ ꯊꯦꯡꯅꯔꯛꯄ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝꯁꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯖꯩꯗ꯫ ꯑꯩꯅ ꯐꯤꯖꯣꯜꯁꯦ ꯁꯦꯠꯂꯤꯕ ꯏꯃꯥꯅ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯩꯒꯤꯗꯤ ꯁꯪꯁꯥꯔꯁꯤꯗ ꯆꯤꯔꯕ ꯃꯇꯝꯗ ꯂꯦꯞꯄꯤꯅꯕ, ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯅꯕ ꯑꯄꯣꯛꯄ ꯏꯃꯥ ꯅꯠꯇꯅ ꯂꯩꯔꯛꯇꯦ꯫ ꯏꯃꯥꯒꯤ ꯅꯤꯡꯕꯗꯨꯕꯨ ꯊꯨꯡꯂꯕꯗꯤ ꯈꯟ ꯃꯤꯠꯅ ꯖꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯣꯟꯖꯤꯜꯂꯛꯂꯕ ꯏꯃꯥꯒꯤ ꯐꯤꯕꯝꯁꯤꯅ ꯑꯩꯕꯨ ꯈꯟꯗꯣꯛꯐꯝ ꯈꯪꯗꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛ ꯑꯃꯗ ꯏꯔꯥꯛꯅꯍꯟꯕꯒꯨꯝꯅ ꯇꯧꯏ꯫ ꯗꯥ ꯃꯉꯥꯜ, ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯋꯥꯈꯜ ꯋꯥꯒꯅꯨ ꯍꯥꯏꯗꯅ꯫ ꯏꯃꯥꯒꯤ ꯐꯤꯕꯝꯁꯤꯗꯕꯨꯗꯤ ꯉꯝꯕꯨꯗꯤ ꯉꯝꯃꯣꯏ, ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ꯫ ꯏꯁꯥꯒꯤꯗꯤ ꯏꯁꯥ ꯃꯩ ꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯨꯗꯤ꯫ ꯍꯤꯔꯝ ꯑꯃꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯗꯗꯥꯅ ꯏꯃꯥꯅ ꯄꯥꯝꯖꯕ ꯑꯃ ꯊꯨꯡꯍꯟꯕ ꯉꯝꯂꯤꯕꯁꯤꯁꯨ ꯏꯃꯥꯒꯤ ꯂꯃꯟ ꯈꯔꯗꯤ ꯁꯤꯡꯕ ꯍꯧꯔꯕꯅꯤ ꯈꯟꯖꯔꯨꯕ, ꯏꯃꯥꯒꯤ ꯅꯤꯡꯕ ꯑꯃ ꯊꯨꯡꯍꯟꯕ ꯍꯧꯔꯕꯅꯤ꯫ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯁꯨꯝ ꯊꯤꯖꯤꯜꯂꯨꯔꯒꯗꯤ ꯋꯥꯗꯕ ꯃꯤ ꯑꯃꯠꯇꯗꯤ ꯂꯩꯔꯝꯃꯣꯏꯗ꯫ ꯃꯉꯥꯜ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯔꯤ ꯇꯧꯕ ꯈꯨꯗꯤꯡ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡꯗꯨ ꯏꯅꯨꯡꯗ ꯅꯨꯡꯁꯤꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯂꯟꯆꯦꯟꯕꯤꯁꯨ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯆꯣꯟꯊꯔꯒ ꯃꯉꯥꯜꯒꯤ ꯃꯃꯥꯕꯨ ꯑꯄꯣꯛꯄꯤꯅꯤ ꯈꯟ ꯁꯦꯟꯅꯖꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯤ ꯀꯔꯤꯒꯤꯁꯨ ꯈꯪꯗꯅꯤ ꯅꯨꯄꯥ ꯃꯥꯅ, ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯃꯊꯥ ꯑꯗꯨꯅ ꯍꯦꯟꯃꯟꯕꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯀꯣꯛ ꯑꯗꯨꯗ ꯈꯟꯖꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟ ꯅꯤꯡꯊꯦꯝ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯋꯥꯡꯂꯦꯝꯕꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅꯁꯨ ꯐꯝꯐꯝ ꯊꯥꯔꯒ ꯊꯝꯃꯝꯃꯤ꯫ ꯑꯍꯜꯁꯤꯡ ꯂꯥꯛꯂꯤꯕꯗꯨꯁꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯏ꯫ ꯚꯛꯇꯤ ꯀꯠꯅꯔꯕꯗꯨ ꯅꯤꯡꯊꯦꯝꯅ, ꯔꯥꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯉꯔꯥꯡ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥ ꯁꯅꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯣꯏ, ꯏꯕꯦꯝꯃ ꯍꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯈꯤꯅꯤ꯫ ꯁꯅꯥꯅ ꯆꯍꯤ ꯍꯦꯟꯗꯣꯛꯂꯕꯁꯨ ꯏꯕꯦꯝꯃꯗꯨꯗꯤ ꯑꯉꯥꯡꯅꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯊꯝꯅꯔꯣꯏꯁꯤ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯥꯅ ꯄꯥꯝꯕ ꯊꯥꯛꯇꯨ ꯐꯥꯎꯕ ꯑꯩ ꯁꯣꯏꯗꯅ ꯇꯝꯍꯟꯖꯒꯦ꯫ ꯇꯥꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤ ꯅꯆꯟꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯕꯨ ꯏꯆꯥꯗꯣ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯃꯕꯨꯡ ꯃꯅꯝ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯄꯒ ꯌꯨꯝꯕꯥꯟ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯅ ꯏꯃꯨꯡ ꯀꯣꯏꯕꯁꯨ ꯀꯥ ꯍꯦꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯤꯕꯅꯤꯗꯣ꯫ ꯏꯆꯝ ꯆꯝꯕ ꯏꯃꯨꯡꯁꯨ ꯅꯠꯇꯕꯅꯤꯅ ꯏꯆꯥꯗꯣ ꯍꯌꯦꯡ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯋꯥꯐꯝ ꯈꯟꯅꯁꯤ ꯍꯥꯏꯕꯕꯨ ꯇꯥꯏꯕꯨꯡꯉꯣꯅ ꯀꯔꯤ ꯄꯥꯝꯕꯤꯔꯤꯕ? ꯑꯩꯒꯤꯁꯤ ꯏꯆꯟꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨꯗ ꯌꯥꯝ ꯊꯣꯏꯅ ꯍꯦꯟꯅ ꯌꯦꯠꯁꯤꯜꯂꯒ ꯃꯔꯩ ꯌꯦꯠꯄꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯃꯤꯁꯨ ꯋꯥꯠꯇꯅ ꯂꯩꯔꯕꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡꯒꯗꯤ ꯇꯧꯅꯤꯡꯉꯥꯏ ꯑꯍꯦꯟꯕ ꯂꯩꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯃꯃꯥꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯥꯅ ꯑꯗꯨꯃꯛ ꯑꯄꯣꯛꯄꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯁꯛꯅ ꯇꯥꯛꯄꯤ ꯇꯝꯍꯟꯖꯒꯦ꯫ ꯑꯗꯨꯗ ꯂꯨꯍꯣꯡꯕꯁꯦ ꯀꯥ ꯍꯦꯟꯅ ꯆꯣꯟꯊꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ꯫ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯌꯥꯅꯔꯦ꯫ ꯍꯌꯦꯡ ꯏꯟꯊꯣꯔꯛꯄꯗ ꯑꯃ ꯑꯃ ꯇꯧꯅꯔꯛꯂꯒꯗꯤ ꯅꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏꯁꯦ ꯍꯦꯛꯇ ꯆꯣꯞꯀꯗꯧꯔꯤꯕꯅꯤꯗꯣ꯫ ꯁꯦꯜ ꯊꯨꯝꯒꯤꯗꯤ ꯀꯩꯁꯨ ꯈꯦꯟꯖꯅ ꯃꯊꯥ ꯁꯥꯔꯨꯅꯨꯗ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯧ ꯈꯛꯇ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ꯫ ꯑꯋꯨꯟꯄꯣꯠꯇ ꯍꯤꯗꯦꯟꯅꯕꯁꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫
ꯔꯥꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯋꯥꯡꯂꯦꯝꯕꯅ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯈꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤꯅꯤ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯔꯦ ꯍꯥꯏꯗꯅ ꯃꯆꯥꯕꯨ ꯇꯔꯥꯏꯅ ꯁꯤꯟꯅꯔꯨꯔꯒ ꯍꯌꯦꯡ ꯊꯕꯛ ꯏꯪꯈꯥꯡ ꯍꯩꯇꯦ ꯍꯥꯏꯅ ꯑꯣꯠꯄꯤ ꯅꯩꯕꯤꯗꯅ ꯇꯧꯔꯛꯂꯒꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯉꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯃꯤꯅ ꯃꯆꯥꯕꯨ ꯊꯋꯥꯏ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯃꯌꯥꯝꯁꯤꯕꯨ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯁꯦ ꯈꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯆꯦꯜꯂꯨꯔꯤꯕꯤ ꯃꯆꯥꯕꯨ ꯊꯥꯖꯔꯔꯣꯏ ꯍꯥꯏꯅ ꯀꯔꯝꯅꯗꯤ ꯍꯥꯏꯒꯅꯤ ꯑꯗꯨꯝ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯂꯦꯞꯊꯣꯛꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯅꯤꯡꯊꯦꯝꯍꯣꯏꯁꯨ ꯍꯜꯂꯛꯂꯦ ꯂꯩꯃꯅ ꯁꯝꯈꯥ ꯑꯍꯜ ꯂꯃꯟꯕꯨ ꯀꯝꯗꯧꯒꯦ ꯅꯤꯡꯊꯤꯅ ꯉꯥꯡꯅꯕꯕꯨ ꯌꯥꯔꯕ꯭ꯔꯣ ꯁꯥꯎꯔꯛꯄ꯭ꯔꯥ ꯏꯃꯤ ꯁꯥꯎꯗꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯈ꯭ꯔꯦ ꯁꯝꯈꯥ ꯊꯨꯅꯕ ꯂꯦꯞꯅꯔꯛꯄ꯭ꯔꯣ ꯃꯇꯝꯗꯣ ꯑꯗꯨꯗꯤ ꯃꯦꯔꯥꯗ ꯇꯥꯔꯦ ꯃꯃꯥ ꯑꯗꯨꯅ ꯈꯔꯗꯤ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯧꯁꯦ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯀꯨꯏꯅ ꯌꯩꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯗꯅ ꯈꯔ ꯇꯛꯁꯤꯟꯕꯗꯒꯤ ꯌꯥꯅꯔꯦꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯁꯨꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯗꯤ ꯋꯥ ꯊꯣꯛꯅꯗꯅ ꯇꯧꯔꯤꯕꯁꯦ ꯊꯣꯛꯑꯣꯏꯗꯧꯕꯅꯤ ꯃꯥꯅ ꯄꯨꯕ꯭ꯔꯥ ꯄꯨꯔꯛꯇ ꯑꯉꯥꯡꯒ ꯀꯣꯏꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯑꯩꯗꯤ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯁꯨꯔꯨꯗ꯭ꯔꯕꯅꯤꯗꯣ ꯑꯇꯩ ꯂꯩꯔꯤ ꯅꯪꯕꯨ ꯅꯃꯧꯒꯤ ꯊꯤꯟꯕꯗ ꯁꯦꯅ ꯏꯟꯅꯕ ꯁꯅꯥ ꯂꯨꯄꯥ ꯃꯐꯤ ꯃꯔꯣꯟ ꯀꯌꯥ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯣ ꯅꯪꯕꯨ ꯑꯣ ꯆꯠꯇꯧꯔꯕꯅꯤ ꯆꯠꯂꯨ ꯑꯁꯦꯡꯕ ꯁꯅꯥ ꯉꯥꯛꯇ ꯂꯩꯒꯗꯧꯕꯅꯤꯀꯣ ꯏꯃꯪ ꯃꯊꯟꯇꯅꯤ ꯃꯌꯥꯝꯃꯥꯡꯗ ꯆꯥꯡ ꯇꯥꯍꯟꯕ ꯌꯥꯗꯦ ꯅꯠꯇꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯐꯥꯎꯕꯒ ꯀꯧꯗꯧꯅꯤꯅꯦ ꯅꯪꯕꯣ ꯍꯣ ꯅꯅꯥꯏꯅꯅꯦ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯖꯔꯕꯅꯤ ꯀꯥꯗꯅꯤ ꯅꯨꯄꯤ ꯃꯥꯅ ꯄꯦꯔꯤ ꯄꯦꯔꯤ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯤꯕꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯑꯩ ꯇꯥꯃꯣꯅ ꯆꯩꯅꯤ ꯀꯩ ꯍꯥꯏꯅꯔꯣꯖꯥꯠꯅꯣ ꯅꯪꯅ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯆꯩꯔꯁꯨ ꯅꯆꯤꯟꯅ ꯈꯔ ꯈꯨꯝ ꯇꯧꯒꯅꯨ ꯐꯨ ꯆꯩ ꯇꯧꯔꯒꯗꯤ ꯌꯥꯃꯨꯡꯗ ꯍꯥꯏꯔꯛꯎ ꯇꯥꯃꯣꯅ ꯐꯣꯟ ꯄꯥꯏꯒꯦ ꯌꯥꯔꯛꯑꯣꯏ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯔꯤ ꯀꯩꯒꯤꯅꯣ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯑꯃꯨꯛ ꯆꯦꯜꯂꯒ ꯁꯤꯗ ꯆꯥꯎꯅ ꯍꯣꯡꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯇꯥꯃꯣ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯏꯟꯊꯣꯔꯛꯑꯗꯤ ꯃꯆꯥꯒ ꯅꯨꯡꯁꯤꯕꯤ ꯅꯥꯏꯇꯣꯝ ꯁꯥꯕꯤ ꯃꯆꯟꯒꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯔꯒ ꯏꯟꯊꯣꯛꯄ ꯉꯝꯗꯧꯔꯤꯒꯦ ꯍꯌꯦꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯌꯦꯞꯄꯒ ꯆꯠꯄꯗꯅꯦ ꯑꯗꯨꯝ ꯄꯦꯊꯈ꯭ꯔꯗꯧꯅꯤ ꯌꯥꯃꯨꯡ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯏ ꯊꯨꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯈꯔꯁꯨ ꯉꯥꯡꯅꯤ ꯈꯔꯁꯨ ꯆꯩꯅꯤ ꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯤ ꯃꯆꯨꯗ ꯍꯥꯏꯌꯨ ꯌꯥꯃꯨꯡ ꯂꯩꯍꯟꯒꯦ ꯅꯣꯏꯅ ꯂꯩꯕ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯗꯣ ꯅꯪꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯅꯝꯕꯔꯗꯨꯀꯣ ꯑꯦꯕꯤ ꯋꯥꯆꯦꯞ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯄꯥꯏꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯔꯦꯅ ꯅꯪꯕꯨ ꯈꯔ ꯍꯦꯛꯇ ꯂꯥꯛꯁꯤꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯈꯝꯃꯟꯕꯒꯤꯅꯦ ꯑꯩꯒꯤꯁꯦ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ ꯃꯥꯔꯁꯟ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯄꯤꯅꯤꯡꯗꯦ ꯑꯩ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯁꯨ ꯎꯄꯥꯏꯕꯨꯗꯤ ꯂꯩꯔꯣꯏꯗ ꯌꯥꯝꯕꯨꯡꯒꯤ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯑꯩꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯑꯩꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯗꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯏꯉꯝ ꯉꯝꯒꯗꯕ ꯃꯥꯟꯗꯕꯒꯨꯝ ꯇꯧꯏ ꯃꯥꯔꯁꯟꯗꯤ ꯅꯤꯡꯍꯟꯅꯔꯨꯗꯦ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯈꯟꯅ ꯊꯥꯡꯖꯤꯜꯂꯛꯂꯕ ꯈꯣꯡꯊꯥꯡꯅꯤ ꯇꯟꯖꯥ ꯆꯥꯅ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯊꯣꯛꯈꯤ ꯄꯥꯏꯈꯣꯝꯕꯅ ꯃꯤꯒꯤꯗꯤ ꯄꯟꯊꯨꯡꯒꯗꯨ ꯌꯧꯔꯦꯅꯦꯀꯣ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯋꯥꯈꯜꯒꯗꯤ ꯈꯜꯂꯨꯅꯨ ꯅꯪꯅ ꯇꯧꯖ ꯁꯥꯕ ꯑꯃ ꯂꯨꯍꯣꯡꯕ ꯍꯩꯖꯤꯡꯄꯣꯠ ꯋꯥꯔꯣꯏꯄꯣꯠꯁꯨ ꯅꯠꯇꯅ ꯀꯩꯅꯣ ꯉꯟꯇꯥ ꯂꯥꯛꯑꯒ ꯅꯕꯥꯅꯤꯅ ꯀꯦꯅꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯔꯣ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯄꯥꯟꯗꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯇꯧꯔꯛꯀꯅꯨꯍꯦ ꯍꯣꯏ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯁꯪꯕꯒꯤ ꯑꯍꯥꯎꯕ ꯑꯃꯗꯤ ꯅꯪꯅ ꯀꯣꯡꯗꯕ ꯌꯥꯔꯣꯏꯀꯣ ꯊꯤꯕꯣꯡ ꯂꯥꯎꯑꯣꯏꯅ ꯍꯦꯛ ꯇꯧꯔꯅ ꯅꯊꯧ ꯅꯠꯇꯤꯌꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯆꯥꯅꯕ ꯐꯖꯍꯟꯗ꯭ꯔꯗꯤ ꯑꯩꯗꯤ ꯁꯥꯞ ꯁꯣꯟꯖꯤꯜꯂꯛꯀꯗꯣꯏꯅꯤꯀோ ꯆꯦꯟꯕꯗ ꯉꯥꯏꯔꯤ ꯃꯤꯍꯨꯁꯤꯗꯤ ꯂꯣꯏꯔꯦꯅꯦ ꯁꯅꯤ ꯑꯃꯗ ꯈꯨꯔꯨꯝ ꯊꯣꯛꯑꯒꯅ ꯐꯗꯣꯏ ꯆꯥ ꯂꯩꯕꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯅꯔꯒꯦ ꯈꯪꯗ꯭ꯔꯦꯗ ꯄꯥꯕꯨꯡ ꯏꯃꯥꯗꯒ ꯋꯥꯔꯤ ꯇꯧꯗ꯭ꯔꯤ ꯅꯪ ꯅꯨꯄꯤꯗꯣ ꯊꯦꯝꯖꯤꯟꯖꯧꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦꯗ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯗꯧꯅꯤ ꯅꯨꯄꯥ ꯈꯪꯗꯧ ꯊꯣꯛꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯨꯄꯥ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯗꯣ ꯅꯪꯅ ꯃꯥꯜꯍꯧꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯣꯏ ꯍꯥꯏꯕꯕꯨ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯄꯥꯏꯈꯣꯝꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯁꯦ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗꯦ ꯅꯪ ꯍꯧꯗꯣꯔꯛꯏꯗꯣ ꯉꯔꯥꯡ ꯂꯣꯌꯥꯅ ꯅꯪꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯎꯅꯔꯤꯀꯥꯟꯗꯨꯗ ꯀꯦꯔꯣꯂꯤꯟꯗꯣ ꯑꯣꯐꯤꯁꯇ ꯂꯥꯛꯑꯃꯤꯅ ꯇꯝꯃꯤꯅꯦ ꯂꯥꯛꯆꯁꯅꯨ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯌꯦꯡꯕ ꯌꯥꯔꯤ ꯑꯗꯣ ꯑꯩ ꯃꯥꯗꯤ ꯄꯥꯝꯗꯦ ꯋꯥꯈꯜꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ ꯆꯤꯟꯕꯥꯜꯗꯅ ꯑꯃ
ꯃꯤꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯔꯦꯞꯄꯗꯤ ꯃꯁꯥ ꯅꯠꯇꯅ ꯈꯪꯕ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ. ꯀꯔꯝꯕ ꯑꯔꯣꯟꯕꯅꯣ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯊꯝꯂꯤꯕ?